ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃ ꯏꯁꯂꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯏꯟꯊꯣꯛꯂꯕꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯁꯛ ꯃꯆꯨ ꯐꯖꯕꯇ ꯅꯠꯇꯅ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯒꯦ ꯍꯥꯏꯕꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯂꯥꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯃꯇꯤꯛ ꯃꯒꯨꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯏꯆꯝ ꯆꯝꯃꯤ꯫ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯍꯤꯌꯥꯏꯅꯨꯒꯤ ꯑꯄꯣꯛꯄꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯁꯥꯠꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯊꯝꯕꯥꯜ ꯅꯠꯇꯦ, ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛ ꯍꯦꯛꯄ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯊꯝꯕꯥꯜ ꯑꯗꯨꯕు ꯍꯦꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ꯫ ꯑꯗꯨꯒ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯒ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ "ꯁ꯭ꯋꯥꯏꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯁꯦ ꯑꯩꯗꯤ ꯐꯖꯕ ꯌꯧꯗꯦ꯫ ꯑꯁꯣꯝꯒꯤ ꯃꯈꯥꯔꯣꯝꯒꯤꯁꯤꯗꯅ ꯍꯦꯜꯂꯦ ꯐꯖꯕ꯫ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤꯕ?" ꯏꯊꯤꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯝꯅ ꯈꯨꯝꯂꯛꯏ꯫ "ꯑꯦ, ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯀꯃꯥꯏ ꯈꯪꯗꯣꯏꯕ? ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯁꯦ꯫ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨꯅꯦ, ꯅꯅꯤꯡ ꯊꯨꯡꯍꯟꯗꯣꯏꯅꯤ." ꯍꯤꯌꯥꯏꯅꯨ ꯏꯆꯝ ꯆꯝꯅ, "ꯏꯁ, ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯄꯟꯊꯨꯡꯅ ꯃꯥꯡꯗ ꯇꯥꯔꯕꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯪꯕꯤꯗꯦ." ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ ꯁꯥꯎꯕꯨ ꯁꯥꯎꯒꯠꯂꯛꯏ꯫ "ꯑꯦ, ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ?" ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ ꯃꯍꯧꯁꯥꯅ ꯈꯔ ꯁꯥꯎꯒꯜꯂꯤ꯫ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅꯁꯨ ꯑꯗꯨꯝ ꯅꯨꯡꯊꯤꯖꯅ ꯂꯣꯏꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯏꯊꯤꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯍꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯍꯣꯏ, ꯂꯥꯟꯖꯔꯦ, ꯑꯩꯅ ꯂꯥꯟꯕꯅꯤ, ꯍꯥꯏꯗꯕꯒꯤ ꯑꯩꯅ ꯂꯥꯟꯕꯅꯦꯕ." ꯏꯊꯤꯜ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯈꯣꯏꯗꯥꯖꯕ ꯂꯩꯀꯣꯜ ꯑꯗꯨ ꯇꯞꯅ ꯑꯗꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯊꯤꯜꯅ ꯍꯤꯌꯥꯏꯅꯨꯗ "ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯈꯔ ꯑꯅꯥ ꯑꯌꯦꯛ ꯅꯪꯍꯟꯒꯗꯕꯁꯨ ꯂꯩ꯫ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯀꯣꯜ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯗꯣ ꯅꯪꯅ ꯍꯦꯛ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯑꯁ, ꯁꯥꯎꯔꯅꯣꯕꯁꯦ, ꯑꯩ ꯂꯥꯜꯂꯦ꯫ ꯀꯩꯒꯤꯅꯣ ꯏꯆꯝ ꯆꯝꯕ ꯋꯥꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ?" "ꯅꯪꯅ ꯅꯠꯇ꯭ꯔꯣꯁꯦ? ꯑꯩꯕꯨ ꯁꯥꯎꯒꯟꯕꯁꯨ ꯇꯥꯍꯜꯂꯤ꯫ ꯃꯇꯝꯗꯣ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ." ꯍꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯍꯣꯏ, ꯑꯩꯅ ꯂꯥꯟꯕꯅꯦꯕ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯁꯣꯏꯍꯜꯂꯔꯣꯏ꯫ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯆꯠꯄꯤꯌꯨꯀꯣ." ꯏꯊꯤꯜ ꯍꯟꯗꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯆꯠꯂꯨꯈꯤꯒꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯅꯨꯡꯁꯤꯕꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯦ ꯑꯗꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯤ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯇꯥꯔꯣꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯁ, ꯍꯣ ꯃꯤꯠꯌꯦꯡꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯦ, ꯃꯃꯤ ꯐꯥꯎꯕ ꯎꯗ꯭ꯔꯦ, ꯑꯗꯨꯝ ꯚꯥꯞꯅ ꯁꯥꯔꯒ ꯌꯦꯡꯉꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ?" ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯅꯣꯛꯂꯒ, "ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯆꯠꯈꯤꯕꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯔꯝꯁꯤ ꯐꯥꯎꯕ ꯍꯦꯛ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ." ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕ ꯑꯃꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯦꯛꯇ ꯐꯩꯖꯤꯜꯂꯛꯏ꯫ "ꯈꯪꯗꯦꯕꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ꯫ ꯂꯥꯏꯔꯦꯝꯕ ꯑꯩꯅꯒ ꯍꯥꯟꯅ ꯍꯧꯕ ꯅꯠꯆꯗꯦ꯫ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅꯁꯨ ꯌꯦꯡꯕꯤꯗꯦ꯫ ꯈꯠꯅꯕ ꯍꯧꯗꯣꯏꯒꯤꯇ ꯇꯧꯔꯒ ꯂꯩ꯫ ꯈꯪꯗꯦꯗ, ꯅꯨꯡꯁꯤꯕꯁꯨ ꯍꯧꯋꯤ, ꯈꯠꯅꯕꯁꯨ ꯍꯧꯋꯤ, ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗꯦꯗ." ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒ ꯅꯨꯡꯁꯤꯅꯖꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯁ, ꯈꯠꯅꯅꯕꯗꯤ ꯅꯪꯅ ꯁꯤꯜꯂꯒ?
ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯣꯟꯕꯤꯔꯤꯕ? ꯑꯅꯤꯗꯨ ꯈꯥꯝꯅꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯍꯩꯃꯥ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯠꯅꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯄꯅꯤ. ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯈꯠꯅꯕꯁꯨ ꯐꯠꯇꯦ. ꯅꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯗꯨꯗꯤꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯠꯅꯕ ꯐꯔꯒ ꯅꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕꯗꯣ ꯎꯕꯗ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩ. ꯂꯥꯏꯔꯦꯝꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯛꯂꯒ. ꯈꯪꯗ꯭ꯔꯦꯗ, ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯉꯥꯎꯔꯒ ꯆꯠꯇꯧꯔꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ. ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ, ꯏꯇꯥ, ꯅꯪꯒꯤ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯗꯣ ꯌꯥꯝ ꯁꯥꯎꯒꯜꯂꯤꯀꯣ. ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯦꯛꯇ ꯁꯥꯎꯏ, ꯑꯗꯨꯒ ꯍꯦꯛꯇ ꯆꯠꯈꯤꯅꯤ. ꯅꯪꯅ ꯅꯨꯡꯁꯤꯕꯅ ꯌꯥꯝꯅ ꯍꯦꯟꯕ ꯃꯥꯜꯂꯤ, ꯃꯥꯅꯗꯤ ꯀꯌꯥ ꯌꯧꯗꯕ ꯃꯥꯜꯂꯤꯀꯣ. ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏ. ꯅꯣꯏꯅꯗꯤ ꯇꯥꯕꯗ ꯃꯤꯊꯤꯟꯒꯥꯏ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯏꯇꯥ ꯍꯤꯌꯥꯏꯅꯨꯁꯦ ꯀꯞꯇꯅꯕ ꯋꯥꯗꯅꯕꯅꯤ. ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ, ꯍꯩꯃꯥ, ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯥ ꯁꯝꯊꯔꯛꯏ. ꯅꯣꯏꯅꯗꯤ ꯇꯥꯕꯗ ꯃꯤꯊꯤꯟꯒꯥꯏ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯏꯇꯥ ꯍꯤꯌꯥꯏꯅꯨꯁꯦ ꯀꯞꯇꯅꯕ ꯋꯥꯗꯅꯕꯅꯤ. ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯔꯞꯅ, ꯍꯣ ꯌꯥꯔꯦ, ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗꯅ ꯍꯩꯄꯥ ꯁꯥꯕꯤꯔꯅꯨ. ꯃꯤ ꯃꯁꯥꯒꯤ ꯁꯥꯎꯒꯟꯕꯅꯤ. ꯅꯪꯅ ꯋꯥꯈꯜ ꯌꯧꯅ ꯈꯟꯖꯤꯜꯂꯤ, ꯅꯊꯧ ꯏꯔꯩ ꯂꯩꯇꯅ. ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯨꯝꯒꯦ ꯇꯧꯔꯝꯕꯗ ꯍꯤꯌꯥꯏꯅꯨꯅ ꯃꯔꯛ ꯊꯠꯈ꯭ꯔꯦ. ꯑꯗꯣ ꯃꯥꯗꯤ ꯁꯥꯎꯒꯜꯂꯕꯁꯨ ꯑꯩꯅ ꯀꯧꯔꯨꯔꯗꯤ ꯑꯗꯨꯝ ꯇꯞꯅ ꯈꯨꯝꯃꯛꯏꯗ. ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ, ꯅꯣꯡꯃꯇ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯣꯡꯃꯇ ꯏꯇꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯇ ꯏꯇꯥꯕꯨ ꯅꯣꯡꯃꯇ ꯊꯦꯝꯕꯤꯗꯦ. ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯁꯦ. ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. ꯑꯁ, ꯀꯩꯅꯣ ꯏꯇꯥ, ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕ ꯋꯥ ꯑꯗꯨꯛ ꯌꯥꯝ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯄꯉꯥꯡꯗ ꯉꯥꯡꯅꯩ. ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯗ puthoklaga amuk wari sanakre. Aduga Lairembi Hiyainu mapa ibungogi konungda chatkre. Somda ahanba wa haikiba Lairembi aduda mayam changdana ngangli. Karino? Migi nusinabaduda nangna awat apa sariduba. Mathwai nungairammarui nangi kohaiduda. Atopa Lairembi amana amuk. Chumbudi chumbe ita. Hiyainu se. Nushibada ngauman khidanane. Handok sikadai changsin sikadai haiduna tawduna lairabani. Atopa Lairembi amana mu hairei. Ho adubudi chumba aduda akoina adumaina hairubado mithingai taroidro. Amu ita Hiyainu na lana khalloidraba. Ahanbagi Lairembi aduna amu khumlai. Noina budi hairiba ita Hiyainu se pisak piklingaidagi tinarakpani. Magi awanungai aimuna khangi. Ita sina chamme haibagi matik. Lairemba itilna thawa sabidabani. Ayam pende. Nushinabagi mawong ama iwat wali. Aidi adumna khali. Atopa nushinaba singsiga yam khenai. Nongmata ningthi nungaina wari su sabide. Kainomta hairurabasu hekta sauraga chatki. Kaino khangdi mawong amani. Somda Lairembi Hiyainu su mataroi singna haibasu haibani. Masu wakhal amasum khalli. Atopa itasing. Magi nushinajaba Lairemba singduga Aiga yamna di khene. Aina icham chamna wa ama hairabasu. Lairemba itilse hekta sawi. Aishu nong phadok sauningba. Thawai nungaitaba numit yawi. Adubu nongmata thembide. Imanabi atopa Lairembi singna. Magi nushinajaba Lairemba singa. Oinajaba. Adumna aidi nongmata su phangjade. Aishu nushinabadi lairebani. Khangre, kaigino mana pangsauda sauraga hekta chakrisiba. Adu oirasu ngasi sauraga chakhibaduna kayam kuina leiraga amuk phadoiba. Adu oirasu kuina saurasu manawa amatang hek hairakpada. Aigi thawai nungaitaba wakhal charangnabase loina hekta mangki. Khangdreda, ai ngauri. Magi nushibada ai ngauri.
ꯂꯥꯏꯔꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕꯗꯤ ꯑꯣꯏꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯍꯣꯡꯕ ꯑꯃꯗꯤ ꯎꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯀꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯌꯦꯡꯉꯨ, ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯤꯕꯁꯦ ꯃꯇꯝ ꯐꯅ ꯀꯨꯏꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯄꯣꯊꯥꯕ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ." ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯎꯈꯤꯒꯨꯝꯅ ꯇꯧꯏ꯫ ꯃꯍꯥꯛꯄꯨꯁꯨ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯛꯑꯣ, ꯃꯍꯥꯛꯀꯤ ꯋꯥꯁꯨ ꯇꯥꯊꯣꯛꯀꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩ, ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯁꯤꯟꯊꯥ ꯄꯥꯡꯂꯨꯒꯗꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ." ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ "ꯏꯍꯦ, ꯍꯣꯏꯅꯦꯍꯦ, ꯃꯥꯁꯨ ꯁꯤꯟꯊꯥ ꯌꯥꯝꯅ ꯌꯥꯝꯖꯕꯅꯤ꯫ ꯑꯅꯥ ꯂꯥꯌꯦꯡꯕ, ꯂꯥꯏꯅꯥ ꯇꯤꯟꯅꯥꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯌꯥꯝꯅ ꯀꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯒ ꯂꯩꯇꯥꯏꯅꯔꯒ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯈꯔꯗꯤ ꯍꯟꯊꯔ ꯃꯥꯜꯂꯦ." ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯃꯛꯅꯤ, ꯆꯤꯟꯈ꯭ꯔꯦ ꯃꯥꯁꯨ, ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯈꯤꯕꯅꯤꯅ." ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯞꯅ "ꯐꯔꯦ ꯐꯔꯦ, ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯅꯕ ꯑꯝꯇ ꯍꯣꯠꯅꯔꯧꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ "ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯍꯤꯌꯥꯏꯅꯨ ꯊꯣꯔꯛꯂꯦ꯫ ꯂꯩꯀꯣꯜꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ "ꯏꯇꯥ ꯃꯌꯥꯝꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯁꯦ ꯀꯨꯏꯔ ꯀꯨꯏꯔꯒ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯔꯛꯑꯦ꯫ ꯑꯩꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯗꯨꯝ ꯎꯔꯦ꯫ ꯌꯥꯝꯅ ꯇꯣꯏꯔꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕ ꯂꯩꯕꯒꯤꯅꯣ? ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯃꯥꯕꯨ ꯃꯤꯔꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ, ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯅꯕꯁꯨ ꯃꯍꯥꯛꯅ ꯍꯟꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯏꯇꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ, ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯑꯩꯅ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯔꯨꯔꯕꯁꯨ ꯑꯗꯨꯝ ꯅꯥꯊꯩꯗꯨꯅ ꯆꯠꯂꯦ꯫ ꯅꯣꯡꯃꯇꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯍꯔꯥꯎ ꯍꯔꯥꯎꯅꯁꯨ ꯁꯥꯗꯦ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯈꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯥꯏꯔꯦꯝꯕꯤ ꯁꯤꯂꯩꯕꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤꯅꯤ꯫ ꯁꯤꯂꯩꯕꯤꯅ ꯇꯞꯅ "ꯏꯇꯥ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯊꯟꯇ ꯑꯆꯤꯛꯄꯁꯤꯗ?" ꯍꯤꯌꯥꯏꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯈꯪꯗꯦ, ꯑꯩꯁꯨ ꯑꯆꯤꯛꯄꯗ ꯏꯊꯟꯇ ꯂꯩꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯨꯝꯅ ꯈꯜꯂꯤ, ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥꯒꯨꯝ." "ꯏꯇꯥꯕꯨ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥ ꯑꯣꯏꯁꯨ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯒ ꯈꯠꯅꯕ꯭ꯔꯣ? ꯉꯁꯥꯏꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯍꯧꯗꯥꯏꯅꯦ? ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯔꯒꯦꯕ?" "ꯑꯣ, ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯠꯈꯤꯕꯒꯤꯔꯣ? ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯃꯥꯁꯨꯅꯦ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯒꯤꯅꯦ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯉꯁꯥꯏꯗꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯐꯅ ꯃꯕꯨꯛꯅꯤꯡ ꯐꯥꯊꯖꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯤꯂꯩꯕꯤꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯁꯨ ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤꯗꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯆꯪꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯇꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯤꯂꯩꯕꯤꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯏꯊꯤꯜ, ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ? ꯅꯪꯕꯨ ꯃꯤꯅ ꯁꯣꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯁꯦ ꯀꯩꯝꯇ ꯎꯗꯕꯒ ꯁꯥꯔꯒ ꯆꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯃꯤꯠꯇꯣ ꯇꯥꯡꯁꯟꯅꯔꯗꯤ ꯑꯁꯦꯡꯕꯒꯤ ꯇꯥꯡꯖꯅꯤꯀꯣ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ "ꯍꯩꯃꯥ, ꯇꯞꯅ ꯍꯥꯏꯌꯨ, ꯑꯁ, ꯑꯩꯅ ꯏꯟꯁꯤꯟꯕ ꯑꯃꯨꯛ ꯃꯥꯜꯂꯅꯤ ꯃꯤ ꯏꯇꯥ ꯅꯪꯕꯣ." ꯂꯥꯏꯔꯦꯝꯕꯤ ꯁꯤꯂꯩꯕꯤꯗꯤ
Masagi urau tharauraga adum leirabani aduna mana nganglakpa wadi layamsing aduna thoina saurubasu leite. Lairemba ithil ado tanna lairembi hiyainu hoi leiriba adomda lakle. Lairembi silaibi fuk haugatlaga hairei lairemba ithilda onsilaga. Noi ani wari phajana sana horoko ai chalage. Ithil nang chayamni ganuko. Asumna hairamlaga lairembi silaibidu mafamadu thadoktuna chatkre. Lairemba ithil khonjal kalapna. Nangna amu kari tamsuluino. Aibu dumi kaiba pina bhotnarisibu kaigino. Aidi kimta tamdi sum chamna wari sanarambani. Thabakna marol ama chinbane yam hainadeko. Nangna nungsuk nungjana na lairambase ubada mina wana halakpada. Karamba maithongda laigene habasu khangde. Kari hainingba laige sajat hairo. Ipa ibungona aikhoi anibo amuktang magi manakta punna lakminau haina hairei. Kari maramge. Ipa ibungona aikhoi anibu punsilai pul semnabagi matangda wa hairei. Adugi wari khara sananinge hairei. Aduga wahaisingdo haiba loidringaida lairemba ithilna. As yareda. Adugi wardine nana thokpa phananaba adum khungro. Haujikne punsilai pulgi matam ya wale. Lairemba ithildo adukhak hairamlaga adumak chatkre. Moi anigi warido haifeta tahauba lairembi singna chibon ngangnai. As kainone lairemba ithil sibo ngawrabo sibo isau panglangda langi sibo. Lairembi hiyainugi maral mathum hiyai lawba yaba pumnamak lawraba matungda mane isau panglangda langi sibo kaigino. Ho adune icham chamba wafam amagisu pangsauda sawi. Magi sidine oizaba thiba nungshiba mansile. As nungaitida ita hiyainu se lairemba ithilna namdana su khoibirini yengune ahan manungshina bahorakpada mana giri taktana haijakiba yamna nungshiba sakiba mayamdo magi oizaba khara phangnaba sakta siga. Asumna lairemba ithilbo phattana tuhuchana ngangnabana helakpa adudadi lairemba ithildi wakhal ama khalakle. Sumaina sumayamna ibo asukemna lana ukibasidi yam phajararai. Ai pambai ama thidaba yade. Asumna khallaga lairembi hiyainugi manakta amuk lakle. Pukning nungsina matomda higi kaptuna lairibi lairembi hiyainugi manaktamna changlaklaga nungsina hairei. Kaigino kapiduba. Aina haibadi aikhoi ani punsilai punsemoisa haiba nati. Sum matam chadribrana khanbagini. Adu phare. Ipa ibungona hairabanina lao. Haujuma aikhoi ani ipa ibungogi manakta chase. Kapkunuse. Aigi nungsibina thawai nungaitabase ai yengba ngamdeba. Lao. Ipa ibungogi manakta chalase. Punsilai pul sembagi wafam ado aisu yari. Lairembi hiyainu matam kuinadagi thawai nungaitaba pendaba pumnamak pungmang mangkre. Lairemba ithilde yamna nungshiba mawong mataw aduda amuk pungaw ngawkre. Lairembi hiyainugi thamoi pungpen kre. Asumna makhoi ani mapa ibungogi konungtamna laklami. Lairembi hiyainu magi nungsijaraba lairemba ithilda nungsina yenglaga wakhal mawon khanjai. Mase aibu tasingnadi nungsibajani ko. Nahan makai saurasu ngasi sauba phaba numisida kayada ngauzaribano. Kari laiwabu paibano khangde. Aibu asuk yamna ngawhaliba. Saurabasu aibu na thairaga chatkrasu. Mabu nungsidaba sukam ngamde. Hoida nungsinaba haibasidi maraktasu khanaba mahausani. Nahan makaina thairuraga ngasi amu hanjalakpada kayadi nungsirese. Nungtigi adum nungsinaradi nungsinabase magun hantarakadaba malida. Hoida sina phari amuk nungsibirakpada pungaw ngawjabase. Asumna mamit adu kuptaba makai lairemba ithilda yenglaga makhoi ani mapa ibungogi konunglomda laklami. Makhoi anina yauraklabada layamsingi ningthau aduna makhoi anigi punsilai pul sembagi wafam adu haudoklami. Maduda lairemba ithilso harau yarami mataw adu ubada lairembi hiyainu aduki matik harauzarami. Mapa ibungo layamsingi ningthauga wari sanaba loiraba matung lairemba ithilga makhoi ani laikol amada amuk laktuna wari sarami. Lairemba ithilna sor sangna holaga hairei.
ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩ꯫ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, "ꯍꯩꯃꯥ, ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ꯫ ꯀꯟꯕ ꯉꯝꯕꯒꯤ ꯂꯝꯕꯤ ꯏꯔꯩ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯒꯗꯕ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯂꯩ." "ꯀꯔꯤ ꯀꯔꯝꯕ ꯂꯝꯕꯤꯅꯣ? ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯁꯤꯕꯨ ꯌꯥꯝ ꯂꯨꯔꯕꯣ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯋꯥꯐꯝꯁꯦ ꯈꯔ ꯂꯨꯕ ꯋꯥꯐꯝ ꯑꯣꯏꯕ, ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯍꯥꯏꯔꯒꯦꯗ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ." "ꯑꯁ, ꯋꯥꯔꯤ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯂꯥꯝꯁꯤꯟꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ." ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯇꯞꯅ, "ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯋꯥꯕꯗꯣ ꯎꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ." "ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ꯫ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯩꯃꯛꯅ ꯍꯦꯛ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯕꯗꯨꯁꯨ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯁꯥꯏꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯃꯗꯨꯒꯤ ꯊꯝꯕꯥꯜꯗꯨꯃꯇꯪ ꯏꯐꯝꯗ ꯄꯤꯕꯤꯔꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯣꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯄꯨꯔꯛꯀꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯅ ꯂꯨꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯁꯠ ꯍꯥꯏꯔ ꯂꯣꯏꯔꯕꯗꯨꯕꯨ." ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ, "ꯑꯗꯨꯗ ꯑꯃꯨꯛ ꯅꯪꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯆꯩꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯅꯣꯛꯂꯒ, "ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ, ꯐꯠꯇꯕ ꯃꯔꯝꯗ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯅꯠꯇꯦ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯒꯤꯅꯤ, ꯀꯩꯝꯇ ꯍꯥꯏꯔꯣꯏ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯑꯉꯟꯕꯗ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯝꯗꯥꯏꯗꯨꯗ ꯊꯝꯕꯥꯜꯗꯣ ꯄꯤꯕꯤꯔꯣ." "ꯑꯅꯥ ꯑꯌꯦꯛꯀꯤꯅꯤꯅ ꯃꯇꯝ ꯊꯤꯟꯊꯕ ꯐꯠꯇꯦ. ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯣ, ꯑꯩ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯛꯀꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯝꯕꯥꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯅꯤ. ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯄꯒ ꯉꯝꯒꯗꯕ ꯅꯠꯇꯦ. ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯑꯣꯏꯕꯒꯤ ꯉꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯂꯒ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯔꯒ, "ꯑꯗꯣ ꯑꯩꯅ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ?" "ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯤ. ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯈꯪꯗꯅꯕ ꯎꯗꯅꯕ ꯑꯩꯒꯤ ꯍꯤꯌꯥꯏꯅ ꯈꯨꯝꯖꯤꯟꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯁꯠ ꯂꯥꯎꯅ ꯄꯨꯔꯛꯀꯦ, ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯂꯧꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯆꯠꯈꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕ ꯃꯌꯥꯝꯗꯨꯁꯨ ꯍꯤꯌꯥꯏꯅꯨꯒ ꯏꯊꯤꯜꯒ ꯂꯨꯍꯣꯡꯒꯗꯧꯔꯦ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯁꯣꯝꯗ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯀꯩꯅꯣ, ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯐꯥꯎꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤꯕꯁꯤꯅ? ꯍꯩꯁ, ꯀꯔꯤꯅꯣꯅꯦꯍꯦ, ꯍꯛꯆꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯣꯟꯊꯔꯛꯈ꯭ꯔꯦꯗ." ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯄꯥꯈꯠꯅ, "ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ? ꯍꯩꯁ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯗ." ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯣ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯃꯆꯨ ꯃꯃꯦꯜ ꯁꯤꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯅꯥ ꯆꯣꯏꯅ ꯇꯥꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ ꯈꯔ ꯊꯨꯅ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯎꯔꯗꯨꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯤꯔꯤꯁꯤꯕꯣ?" "ꯕꯦꯝꯃꯥ, ꯅꯄꯥ ꯏꯕꯨꯡꯉꯣꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯦ. ꯑꯃꯨꯛꯇ ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯐꯤꯕꯝ ꯈꯔ ꯃꯈꯩꯗꯤ ꯐꯒꯠꯂꯦ꯫
ꯃꯗꯨꯗ ꯍꯔꯥꯎꯖꯔꯗꯨꯅ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦꯗꯅ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯅꯨꯡꯉꯥꯏꯔꯦ, ꯏꯄꯥ ꯄꯦꯜꯂꯦ." ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ, ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯅ ꯎꯏ꯫ ꯃꯗꯨꯗ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯩꯃꯥ, ꯀꯔꯤ ꯇꯧꯔꯦ? ꯀꯝꯗꯧꯔꯦ ꯍꯥꯏꯌꯨꯅꯦ? ꯏꯍꯦ, ꯌꯦꯡꯉꯨꯅꯦꯍꯦ, ꯏꯆꯥ ꯅꯨꯄꯤꯅ ꯑꯩꯕꯨ ꯀꯪꯈꯠꯍꯜꯂꯤꯕꯅꯤꯅꯦ, ꯀꯌꯥꯗ ꯍꯔꯥꯎꯖꯔꯦ, ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅꯦ ꯁꯦ." "ꯍꯔꯥꯎꯗ꯭ꯔꯅꯤ ꯅꯪꯁꯨ ꯂꯩꯃꯔꯦꯝꯕꯤ?" ꯂꯩꯃꯔꯦꯝꯕꯤ ꯇꯞꯅ, "ꯍꯣꯏ." ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯑꯦ, ꯀꯔꯤ ꯇꯧꯔꯒꯦ? ꯑꯃꯨꯛꯇ ꯇꯝꯃꯨꯅꯦ ꯅꯪꯕꯨ ꯂꯩꯃꯔꯦꯝꯕꯤ, ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ?" ꯂꯩꯃꯔꯦꯝꯕꯤ ꯇꯞꯅ, "ꯃꯄꯥ ꯏꯕꯨꯡꯉꯣ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ. ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ." ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯏꯉꯛ ꯉꯛꯅ, "ꯀꯔꯤ ꯍꯥꯏꯕ? ꯊꯝꯕꯥꯜ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯩꯔꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯌꯥꯝꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯦꯛꯄ ꯉꯝꯕꯗꯤ ꯅꯠꯇꯦ, ꯀꯅꯥꯅꯕꯨ ꯑꯣꯏꯔꯤꯒꯕ?" ꯃꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯇꯞꯅ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯊꯝꯕꯥꯜꯗꯣ ꯅꯆꯥ ꯑꯩꯅ ꯍꯦꯛꯆꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯣꯏꯗ꯭ꯔꯤ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ "ꯀꯔꯤꯒꯤ? ꯑꯩꯒꯤ ꯍꯦꯛ ꯏꯆꯥꯃꯛꯅꯁꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯁꯤꯜꯂꯕ? ꯊꯝꯕꯥꯜ ꯑꯗꯣ ꯑꯆꯝꯕ ꯊꯝꯕꯥꯜ ꯅꯠꯇꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯥꯏ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯒꯗ꯭ꯔꯥ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯂꯩꯔꯩꯕꯥꯛ ꯑꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ. ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯄꯨꯝꯅꯃꯛ ꯊꯅꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯏꯔꯦꯝꯕ ꯈꯔ ꯆꯪꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕꯗꯤ ꯍꯟꯕ ꯂꯩꯇꯦ꯫ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯍꯦꯟꯈꯤꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯔꯛꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯊꯤꯜꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯥꯝ ꯃꯔꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯄꯨꯛꯅꯤꯡ ꯈꯔ ꯂꯩꯇꯥꯖꯕꯒꯨꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯆꯤ ꯑꯃꯗ ꯇꯞꯅ ꯂꯩꯔꯝꯕ ꯏꯊꯤꯜꯗ, "ꯏꯄꯥ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝ ꯁꯥꯎꯔꯤ, ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯁꯦꯡꯕ ꯃꯔꯝꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ. ꯏꯕꯨꯡꯁꯨ ꯑꯃꯨꯛꯇꯪ ꯑꯁꯦꯡꯕ ꯃꯔꯝꯗꯣ ꯍꯥꯏꯕꯤꯌꯨ. ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯁꯤ." ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ, "ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣꯗ. ꯃꯁꯤꯗ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯤꯟꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯉꯁꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯕꯅꯤ. ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯈꯤꯕꯅꯤ, ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯆꯩꯔꯒꯗꯤ ꯍꯥꯏꯗꯅ ꯅꯪꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ. ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯁꯨ ꯁꯥꯎꯔꯤ. ꯃꯁꯤꯗ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯤꯟꯕ ꯄꯥꯝꯗꯦ." ꯑꯁꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯁꯣꯝꯗꯁꯨ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯥꯎꯅ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯄꯨꯝꯅꯃꯛ ꯊꯅꯝꯂꯒ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ. ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯏꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯃꯥꯒꯤ ꯂꯩꯖꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯈꯤꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪ ꯉꯁꯤꯗꯒꯤ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯂꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯗꯅꯕ ꯂꯥꯏꯃꯤꯠ ꯄꯥꯜꯂꯤꯕ ꯑꯗꯨꯁꯨ ꯄꯤꯔꯝꯃꯨ. ꯏꯆꯝ ꯆꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯂꯦꯜꯂꯨꯆꯣ. ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯃꯍꯩꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯗ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯄꯨꯝꯕ ꯏꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯄꯤꯔꯝꯂꯒ ꯂꯩꯔꯩꯕꯥꯛꯇ ꯅꯤꯡꯉꯝꯗꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯗꯨ ꯈꯥꯝꯕꯒꯤ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯇꯦ꯫ ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕ ꯃꯌꯥꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯋꯥꯈꯜ ꯄꯨꯃꯥꯡ ꯃꯥꯡꯕ ꯃꯈꯩ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯂꯣꯝꯗ ꯁꯨꯝ ꯀꯣꯝꯂꯛꯂꯦ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌా ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯋꯥꯅ, "ꯑꯁ, ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ.
ꯃꯥꯡꯗ ꯎꯔꯤꯕ ꯂꯧꯁꯪ ꯃꯆꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯂꯧꯁꯪ ꯃꯆꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ? ꯂꯥꯏꯔꯦꯝꯕꯤ ꯏꯊꯤꯜ ꯅꯪꯃꯛꯅꯁꯨ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯀꯣ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯒꯨꯜꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯐꯔꯦ, ꯅꯪꯁꯨ ꯅꯪꯅ ꯇꯧꯈꯤꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩ ꯐꯪꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯞꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯀꯞꯅꯤꯡꯕꯒꯤ ꯃꯍꯨꯠꯇ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯌꯣꯝꯂꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝꯁꯨ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯧꯁꯪ ꯑꯗꯨ ꯇꯝꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯤꯕ ꯇꯣꯝꯄꯣꯛꯅ ꯍꯦꯛ ꯎꯔꯦ꯫ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯄꯥꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯂꯧꯁꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯆꯪꯁꯤꯜꯂꯛꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ꯫ ꯑꯦ, ꯀꯅꯥꯅꯣꯅꯦ ꯑꯥꯗꯩꯁꯤꯕꯣ? ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯌꯥꯝ ꯋꯥꯅꯁꯨ ꯎꯏꯗ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ ꯇꯞꯅ꯫ ꯏꯆꯜ ꯏꯕꯦꯝꯃ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯃꯥꯟꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯇꯞꯅ, ꯍꯣꯏ, ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯦ, ꯑꯩꯗꯤ ꯂꯝ ꯁꯥꯡꯅ ꯂꯥꯛꯄꯗꯨꯗ ꯋꯥꯃꯜꯂꯛꯇꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯑꯣ, ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯀꯗꯥꯏꯋꯥꯏ ꯐꯥꯎꯕ ꯆꯠꯀꯗꯕꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯊꯥꯞꯄ ꯈꯨꯜꯗꯒꯤꯅꯤ, ꯄꯟꯊꯨꯡ ꯂꯩꯇꯦ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏ꯫ ꯈꯣꯡꯁꯤꯅ ꯄꯨꯕ ꯃꯐꯝꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯦ, ꯀꯩꯅꯣꯅꯦ? ꯐꯅ ꯂꯥꯜꯂꯨꯔꯕꯁꯨ ꯃꯣꯏꯁꯨ ꯑꯗꯨꯗꯤ ꯐꯠꯇꯦꯗꯅ꯫ ꯑꯗꯣ ꯅꯣꯏꯒꯤ ꯑꯅꯛꯄ ꯃꯔꯤ ꯃꯇꯥ ꯑꯃꯒꯤꯗ ꯈꯨꯜ ꯃꯅꯥꯛ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯃꯈꯣꯏꯅ ꯏꯆꯜꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯂꯥꯞꯅ ꯆꯠꯄꯗꯤ ꯐꯠꯇꯦ꯫ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩꯁꯨ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏ꯫ ꯊꯤꯔꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯏ꯫ ꯑꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯕ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯁꯥ ꯀꯩ ꯃꯔꯛꯁꯤꯗ ꯅꯊꯟꯇ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯣꯏ꯫ ꯂꯥꯛꯈꯣ, ꯁꯤꯗ ꯐꯝꯈꯣ, ꯄꯣꯊꯥꯈꯣ꯫ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯆꯥꯛꯁꯤ ꯈꯔ ꯆꯥꯃꯤꯟꯅꯈꯤꯁꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯁꯨ ꯁꯥꯍꯤꯡ ꯆꯥꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯅ ꯋꯥ ꯋꯥ ꯂꯥꯎꯅꯈꯤꯕꯅꯤ꯫ ꯅꯊꯟꯇ ꯆꯠꯄ ꯌꯥꯔꯣꯏ꯫ ꯆꯠꯂꯕꯁꯨ ꯑꯩ ꯊꯤꯟꯕꯤꯒꯦ꯫ ꯇꯣꯝꯄꯣꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏꯗ ꯇꯣꯝꯄꯣꯛꯅ, ꯑꯦ, ꯀꯔꯤꯅꯣꯅꯦ ꯅꯣꯡꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯅ ꯖꯔ ꯖꯔ ꯃꯪꯁꯤꯜꯂꯛꯏꯁꯤꯕꯣ? ꯍꯩꯁ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯏꯆꯦꯜ, ꯅꯪ ꯅꯊꯟꯇ ꯆꯠꯈꯤꯅꯨꯀꯣ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯅꯣꯡꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯏꯁꯤꯡ ꯊꯛꯅꯤꯡꯉꯁꯨꯅꯦ, ꯇꯨꯝꯕꯥꯁꯤꯗ ꯏꯁꯤꯡ ꯌꯥꯎꯕꯅꯤꯀꯣ꯫ ꯀꯕꯣꯛ ꯑꯗꯒꯤ ꯍꯩ ꯔꯥ ꯈꯔꯁꯨ ꯃꯌꯣꯝ ꯑꯁꯤꯗ ꯌꯥꯎꯕꯅꯤ꯫ ꯏꯆꯜꯅ ꯆꯥꯅꯤꯡꯕꯗꯣ ꯂꯧꯔꯒ ꯆꯥꯎ꯫ ꯑꯁꯨꯝꯅ ꯁꯤꯟꯅꯔꯝꯂꯒ ꯇꯣꯝꯄꯣꯛ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯧꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯀꯗꯧꯔꯦ꯫ ꯇꯣꯝꯄꯣꯛ ꯂꯧꯁꯪꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ꯫ ꯏꯍꯦ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯍꯤꯌꯥꯏꯅꯨ ꯀꯧꯏ꯫ ꯉꯁꯤꯒꯤꯗꯤ ꯏꯕꯨꯡꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯦ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯆꯜꯒꯤ ꯑꯅꯛꯄ ꯃꯔꯤ ꯃꯇꯥ ꯑꯃꯒꯤꯗ ꯆꯠꯁꯦ꯫ ꯂꯥꯛꯑꯣ, ꯀꯩꯝꯇ ꯀꯤꯒꯅꯨ꯫ ꯌꯥꯔꯅꯤꯗ ꯏꯕꯨꯡ, ꯑꯩ ꯂꯧꯁꯪꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯤꯔꯨꯕꯗ ꯆꯠꯂꯨꯕꯗ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯏꯍꯦ, ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯅꯨꯄꯤ ꯃꯆꯥ꯫ ꯁꯦ, ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ, ꯅꯪꯒꯤ ꯈꯟꯖꯕ ꯈꯛꯅꯗꯤ ꯌꯥꯔꯣꯏ꯫ ꯂꯥꯛꯑꯣ, ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯛꯎꯔꯁꯤ꯫ ꯏꯆꯜ, ꯅꯪ ꯀꯩꯝꯇ ꯀꯤꯒꯅꯨꯀꯣ꯫ ꯍꯤꯌꯥꯏꯅꯨ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯕꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯤ ꯃꯑꯣꯡ ꯌꯦꯡꯉꯁꯤꯔꯅꯦ? ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯄꯨꯝꯅꯃꯛꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯔꯁꯅꯨꯗ, ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯕꯨ꯫ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ꯫ ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯇꯣꯝꯄꯣꯛꯀ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯕꯗ ꯌꯥꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯤ ꯁꯨꯝ ꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯇꯣꯝꯄꯣꯛꯅ ꯃꯥꯡ ꯊꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯑꯄꯣꯛꯄꯤꯗꯨ ꯊꯣꯡꯒꯥꯜꯗ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
Macha lakpa ubada Tompokki mama Tambalna. Ibungo, thengmalini nangbo. Khara ngana halau yadrane pakhatlini imabo. Hema. Kananu ni nupi macha hasina. Tompok khumbaga nangde mama Tambalna harauna noklaga. Ihe. Noigise. Ima bab tare. Lao. Chango lao. Asumna mayum tamna changminaragli Tambal wa ngang-ngang changlai. Khara ngana adum lakminarasu yabadubu asuk thengna nate. Nganna laaga nangi marupsingida laibasu yai habanida. Asumna haibasi tabasida Tompokki apokpa ibohalso imungdagi thoraklaga hairai. Hai, mama, nang chai chaniko. Napam yobo soiroi nang ngasi. Naitom pukchaba nachanupana thengna halakpagi chaigide haide. Aduga matawgi mayumda laiba haidi kaino ha. Ha, karino? Tambal magi nupagi manakta prap changsilaklaga tapna murum sole. As, karino mi mapanangbo? Nachanupase mathanta nati laise. Namong nupisu yaure ibenemi, adugi nemi. Ibohal tapna. Ha, kari haiba? Ihe. Nangdi ngasai na mayek sing na haiba kaidoge. Ay na mayek sing na haina na bagi tanja dubu laibro. Moy mapana hana imungdagi isaw langaga thoray na traba. Ibohal Tompokta mug onsinduna. Chango. Sum lepdaga lairage hairibro ni noiba. Asum na makhoido pulap imungda changlagli. Mama mapagi mawong matawadu ubada Tompokna. As, ima, baba, noina khalido onare, mase, athapa khulam madagini. Mayumdagi misingna mabu saubadagi tanthore hai. Magi leifam leitre. Aikhoigi lausangduda ahing leke hai. Aduda machagi wahai singdo loitringaida ibohalna. Hoida. Aikhoi sunoigi matamdo kalakte ni pagi bungo. Tambalna mo hairai. Ai khangi noigi warise. Bema kaisu khalunu ichasidi. Sida nungaina leithoga loire. Aikhoidine icha ningolsu yaujade. Lao. Phirolga hongdo orasi. Asumna Tambalna hiyainu bubuduna changkre. Tompok mapada kanna hairi. Baba, wakhaldo onarime. As, noina khalido nate haiba. Ibohal machagi wadu thawoina tadre haire asumna. Hai, labuk chatlubagi nasado. Amukta iru maithajadana tawrusu. Yumda mi masing henba numise. Aikhoidi ikaidana waga singangbang ngamagtene. Masidi Panakanna Tompokna achumba asengba hairabasu mapa mamanadi. Ikaibagi oidaba ngangba oirini khanduna namduna hiyainubu Tompokka luhongkre. Nongma Tompokna labuk suringai laufam thangnaba magi marup amujangna. Hoi tao, mi machadi yadeko. Luna tinariba aikhoida phawba wayam loliko. Nabukto khangjare he. Ha, kari matangino haisiba. Aibu kok ngaure. Oh, Sangari waibagi duro. Adudi sumai tawbani itaw. Itawna sangari waigi haibado. Aikhoi mado aingonda haiba kawrabajani. Ihe, adugi nateda aina haibadi itaw. Itaw se, nupa yamna thoe haiba. Aikhoi kana amta khanghandana nasana wa ma yumgi taloy oina sat launa ko pusale. Hairi ngaida chayombu thila he. Natai nanaw oina horoko. Aidi aswaida Arapada oina sujarurage. Asi hairamlaga amuchawdo chumnaga chatte chenkre. Madu ubada Tompok nokfet tawraga yengduna lai. Hiyainu yausilage duga hanglai. Kaino, ai lakpadagi wariga loina kairabo chenkre sibo. Nateda, wathinga ngambani. Aduda mathada ikairakdana chenkiba. Makhoi ani loksang lomda sum lakminari. Loksang yaurabada Tompokna Mathanta khanghodana nokfet tawrai. Taibang sembiba mapu gari thoklagaba. Mathangi mikuptana ai wakhal tadre. Ainedi yam kanna imaga babaga da sengbu wafamdo haijabani. Adubu thajaki Thajabidrido sine hena phareda. Adui wado toasi. Amuk sumai thongado maksinna tapna hairai. Aibu kanamtana thiba sular. Aina hairise asengmani. Makhoi kanamtana aibu thiraklaroi. Hiyainuna nungaitaba maithongadu ubada Tompokna
ꯑꯗꯣ ꯅꯝꯐꯨꯗ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯔꯤ ꯏꯆꯜꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯃꯣꯏ ꯀꯥꯏꯕꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯁꯨ ꯂꯩꯇꯦ ꯑꯗꯨ ꯂꯩꯔꯗꯤ ꯏꯕꯨꯡꯒꯤ ꯂꯧꯁꯪꯁꯤꯗ ꯂꯥꯛꯑꯝꯃꯔꯣꯏ ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯅꯤ ꯑꯗꯣ ꯅꯪꯒꯤ ꯏꯅꯐꯤꯒꯤ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯄꯨꯛꯅꯤꯡ ꯍꯦꯛ ꯏꯪꯉꯤ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯥ ꯏꯃꯥꯅ ꯄꯤꯔꯤꯅꯤ ꯍꯌꯦꯡꯈꯩꯗꯤꯅꯦ ꯆꯥꯌꯣꯝꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯆꯔꯒꯦ ꯅꯪꯅ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯑꯦ ꯀꯔꯤꯒꯤ ꯑꯩꯅ ꯁꯛ ꯊꯤꯕꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯏꯀꯥꯏꯔꯤꯔꯣ ꯑꯩꯅ ꯆꯥꯛ ꯊꯤꯜꯂꯛꯄ ꯄꯥꯝꯗ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯆꯥꯛ ꯊꯤꯟꯕꯤꯔꯛꯅꯅꯕ ꯏꯕꯨꯡꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯀꯅꯥꯅꯣꯃꯒ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯅꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯨꯝꯅ ꯅꯨꯡꯁꯤꯅꯕꯕꯨꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯦ ꯂꯩꯖꯗꯦ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯁꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯏꯍꯦ ꯑꯩꯅꯦ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯈꯤꯒꯦꯀꯣ ꯇꯣꯝꯄꯣꯛ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯕ ꯆꯠꯈ꯭ꯔꯦ ꯑꯅꯛꯄ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯍꯧꯏ ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯑꯁꯤꯔꯅꯦ ꯉꯥꯏꯈꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯗꯥꯏꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯊꯅꯝꯂꯤ ꯂꯥꯌꯥꯝꯁꯤꯡꯕꯨ ꯎꯕꯒꯤ ꯂꯥꯏꯃꯤꯠꯇꯨꯁꯨ ꯄꯤꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯗꯒꯤꯅ ꯉꯁꯤꯒ ꯍꯨꯝꯅꯤꯗꯤ ꯁꯨꯔꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯆꯠꯄ ꯂꯥꯏꯁꯤꯡꯕꯨ ꯎꯔꯛꯂꯤꯕꯁꯦ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯞꯄꯁꯤꯡꯒ ꯆꯠꯄꯁꯨ ꯎꯏ ꯐꯔꯦ ꯑꯩ ꯏꯇꯤꯛ ꯏꯌꯥꯏꯗꯣ ꯑꯃꯨꯛ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯗꯨꯅꯗꯤ ꯑꯩ ꯃꯈꯣꯏꯕꯨ ꯎꯔꯕꯁꯨ ꯎꯗꯕ ꯁꯥꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯈꯔꯗꯤ ꯂꯩꯔꯦ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯒꯤ ꯃꯒꯨꯜ ꯈꯪꯗꯣꯛꯅꯕ ꯑꯩ ꯆꯞ ꯆꯥꯕ ꯃꯇꯥꯡꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯁꯦ ꯑꯩꯉꯣꯟꯂꯣꯝꯗ ꯌꯦꯡꯂꯒ ꯋꯥꯔꯤꯒ ꯁꯥꯔꯤꯅꯦ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯁꯤꯗ ꯂꯧꯁꯪꯗ ꯐꯝꯃꯤꯁꯤꯕꯨ ꯅꯪꯒ ꯅꯨꯡꯁꯤꯅꯔꯝꯕ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥ ꯎꯕꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ ꯅꯪ ꯃꯉꯣꯟꯗꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯗꯅ ꯑꯦ ꯀꯔꯤꯅꯣ ꯃꯇꯥꯡ ꯆꯥꯗꯅ ꯑꯃꯨꯛ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯉꯩꯁꯤꯕꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯨꯝꯊꯔꯛꯏꯁꯦ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯍꯤꯌꯥꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯥꯏꯌꯥꯝꯁꯤꯡꯅꯁꯨ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯏꯟꯊꯣꯛꯂꯕꯤ ꯐꯠꯇꯕꯤ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯁꯤꯗ ꯃꯌꯥꯝꯅ ꯀꯅꯥꯒꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯂꯛꯅꯔꯤꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯤꯗ ꯋꯥꯔꯝꯃꯅꯤ ꯀꯨꯏꯔꯔꯣꯏꯗ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯗꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯗꯕꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯂꯥꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯦ ꯍꯥꯏꯕꯁꯨ ꯈꯪꯗꯅꯕ ꯍꯤꯌꯥꯏꯅꯅꯦ ꯂꯣꯠꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯃꯌꯥꯏ ꯀꯟꯕꯅꯤ ꯀꯅꯥꯝꯇꯅ ꯈꯪꯉꯣꯏ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯁꯣꯝꯗ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛ ꯆꯥꯔꯤ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯨ ꯑꯁꯣꯝꯗ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ ꯈꯣꯏꯒꯤ ꯋꯥꯔꯤꯗ ꯃꯨꯟꯅ ꯇꯥꯔꯤꯉꯩ ꯃꯈꯨꯠꯅ ꯁꯣꯏꯕꯗꯒꯤ ꯊꯦꯡꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯆꯥꯛ ꯈꯔꯒ ꯏꯟꯁꯥꯡꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯀ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯄꯥꯈꯠꯅ ꯑꯩꯃ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ ꯁꯣꯏꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯈꯤꯒꯦ ꯇꯣꯝꯄꯣꯛ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯐꯦꯠꯄꯨ ꯇꯧꯔꯛꯏ ꯌꯥꯔꯦꯗ ꯏꯟꯁꯥꯡ ꯈꯖꯤꯛ ꯈꯛ ꯇꯥꯈꯤꯕꯒꯤꯕꯨ ꯍꯤꯌꯥꯏꯅꯨꯅ ꯇꯞꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯗꯣ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤꯈꯛꯀꯤ ꯉꯥꯏꯔꯦ ꯆꯥꯛꯁꯤꯗꯤ ꯀꯔꯤꯒ ꯆꯥꯗꯣꯏꯕ ꯆꯥꯛ ꯉꯥꯛꯇ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯐꯨꯜꯂꯒꯅ ꯏꯁꯤꯡꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯏꯁꯤꯡ ꯊꯛꯆꯤꯜꯂꯒ ꯂꯣꯏꯔꯦ ꯃꯤꯅ ꯍꯥꯏꯅꯩ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯨꯅ ꯃꯅꯥꯛꯇꯕꯨ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯍꯥꯎꯏ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡ ꯍꯦꯛꯇ ꯇꯧꯔꯒꯦ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩ ꯋꯥꯈꯜ ꯈꯜꯂꯤ ꯑꯁ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯆꯥꯛ ꯉꯥꯛꯇ ꯆꯥꯗꯣꯔꯕ ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯟꯖꯤꯜꯂꯛꯇꯅ ꯑꯩꯁꯤꯅ ꯏꯍꯦ ꯆꯥꯛ ꯆꯥꯒꯗꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯦ ꯍꯥꯏꯔꯦꯗꯅ ꯂꯨꯛꯊꯔꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯦ
Nangi nupa aingondda yenglo. Aigi sakse yengningbaga amta phawdrabraba. Aisu pangthi thibani natabanida. Ado aigi nupi nungsibinadi phajaba hele. Lairembi hiyainu mamai adu tapna haigatlaga insang yaudana chak ngakta chariba tompokta nungaitana yenglaklami. Madubu hek michanaruba tompokna hairai. Ho, adunidana maramokpini. Hiyainu khanghodana nofe tawrai asumna makhoi ani harau harau wari sari tompoksu chak chari. Numidang wairamdu tompok mayumda halakpagi lambida magi marup kharaga hanminarai. Itaw pukphataba nang wayam loliko tinabata liko ekhoina ichamchamna khalisiga tompok matha sana. As aina harasu noina di thajaroine tawrise. Aidibako pelabane. Atopa amana mu hairai. Masak phajamunbaduda ekhoida haidoktaba malida ekhoina uraga misauchangni haidana. As itaw natte minuibo noina khalido onareba. Amujauna amu hairai. O yare yare khangjare. Oidaba ngangwasina karamba matamdagi hairamino. As itaw noi sidiba aibu kamai haiduino ai gyan gamta tadre. Aina asengba haire noina di sukta thajade. Asumna makhoi wari sanaduna lakminari. Numidangi chak ising chaba loiraba matong hiyainu mapanda famlaga thabal yengduna lairami tumina famambadagi thamoinungda sauningba pendaba thawai nungaitabagi mairina kanna chaglakli. Aibu asuk thina ikaiba pibako. Ithil aina nangbo to kimatik nungsirubagi mahini ko. Kuirabagi mamangda wahai khara taki. Aigi itik yaise atuki matik kalli. Khanamtana lauthokpa ngamloi. Karigumba matam khara lauthokluраbasu aigi ifamda amu halakani haikiba wado achumba oigadawra male. Iphaibugo nacha yamda lankri. Karisu laitaba magi nungsibana ngawkhiduna wakhal muna khalhodabadagi thokiba ngaktani. Asumna maithong maksena lairingai tongpok thoraklaga hiyainugi manakta famtharaklaga. Kaino thabal yengbabu khong hamningba khangbadawna lairamisibo. Thabalda mathaktasu yengkhate. Ingkholgi napi asongbasida sugatlaga yengisibu karigino. Tapna makha tarai nokfet tawna. Ai thoraga thabal yengba yaude. Nanakta fambide numidangsida mapanda nathanda fammalina saurira. Tompoki wahai sing aduda hiyainu du kadomdagino khangde. Thamoi pena noklaga. As adugi nateda. Sum kari yare khangi. Kai khangi ba. Tompokna hiyainu romda mamai adu khara naksalaklaga. Masai kai aina nanakta famjingaidadi sugatlaga leirambado. Aduga hojik nanakta leirakandana harauna noisidi. Hiyainu du tompokta nokfe tawraga munna yengi. Aduga tapna hanglai. Kaigino ibungna aise hehek harau halise. Aina thawai nungaitana leiba mikup khudingi aibu hehek nokhalibase karigino. Nungaina hingba tamo haibase mi khudingmakna loina hainabane. Adubu harauna leinanaba sinba haibadi mi masing yamdabane. Aigi nupina thawai nungaitana leibase ubada harau lehiningbagini. Ado yamna soiba simdoktaba yadraba amasu leiri. Haujiktagi aingonda ibung kauranuko aisu ichal kauraroi. Mingaudo yam ona dainaba amada chakidori. Adudi kai kaudoiba maramokpi kausira natraga sakfajabi kausira. Maramokpi na fareda. Hiyaina nofe tawduna lei wadi ngangde khalli. Ngarang nahanda thengnaba nangsina. Aigi thamoibu pungpin pelhalli. Karina laman singani. Haukiba matamda aina pamjakiba pumnabu. Asidi nangi nafamdagi loina phangjari. Mathangi numiti hiyainu ingkholda pochai khara thaduna lairami thambalna. Haima bema imana tharabasu yabadubu ichana amuk tawraga leirabro. Yanida ima. Yade. Imungi kupno mayam amasu tawraga sigumba phamna yaba ingkholgi pochai thabasidine imana adum mahut singese. Imungi kupnom sidabune ahal oirakpagi khwang nabagi ngamdre hojikse. Hoima aisu sum mateng panggi tawbani. Chocho insang dum semto uroko ima thangnabasidagi hawai maru thananaba khara laurukige. Asi hairamlaga thambaldu chatre tompoksu yenakharomda lupak ama pairaga laklami.
ꯇꯣꯝꯄꯣꯛꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯣꯝꯄꯣꯛꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯗꯤ? ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯏꯁ, ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜꯒ ꯌꯥꯝ ꯈꯪꯉꯤꯅ꯫ ꯀꯩꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ꯫ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯏ ꯌꯥꯝꯅꯒ ꯈꯪꯃꯜꯂꯛꯄꯁꯤꯗ꯫ ꯏꯍꯦ, ꯍꯥꯏꯅꯤꯡꯕꯗꯣ ꯁꯠ ꯍꯥꯏꯌꯨꯕ, ꯌꯥꯝ ꯀꯤꯅ ꯌꯦꯡꯗ꯭ꯔꯁꯨ꯫ ꯄꯣꯠ ꯆꯩꯁꯦ ꯑꯩ ꯑꯗꯨꯝ ꯊꯥꯒꯦ ꯌꯥꯅꯤꯌꯦ꯫ ꯑꯃꯨꯛ ꯃꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯅ ꯉꯥꯡꯅꯈꯤꯅꯤꯌꯦ, ꯏꯀꯥꯏꯌꯦ꯫ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ, ꯅꯪꯗ ꯇꯥꯕꯤꯔꯨꯅꯨ ꯅꯨꯡꯁꯤꯕꯤ꯫ ꯏꯁꯥ ꯇꯥꯅꯅꯕ ꯍꯥꯏꯔꯛꯑꯒꯅꯅꯦ ꯑꯩ ꯑꯗꯨꯝ ꯈꯨꯝꯒꯦ꯫ ꯀꯩꯅꯣ ꯈꯨꯝꯗꯣꯏꯕ? ꯑꯣ, ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯤꯅꯦ꯫ ꯑꯩꯅ ꯂꯩꯕꯥꯛ ꯇꯧꯔꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯁꯠ ꯁꯠ ꯊꯥꯖꯤꯜꯂꯛꯑꯗꯤ ꯀꯣꯝꯃꯦꯗꯅ꯫ ꯏꯃꯥꯅ ꯏꯟꯖꯥꯡ ꯁꯦꯝꯃꯨ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯆꯪꯉꯨ ꯏꯟꯖꯥꯡ ꯁꯦꯝꯃꯨꯔꯣ꯫ ꯆꯥꯛ ꯊꯣꯡꯅꯅꯕꯅꯦ ꯑꯩ ꯍꯣꯠꯅꯍꯧꯔꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯅꯝꯗꯅ ꯆꯪꯍꯟꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯀꯥꯏꯁꯦ ꯀꯥꯎꯋꯦ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ꯫ ꯇꯣꯝꯄꯣꯛꯁꯦ ꯃꯁꯛ ꯃꯇꯧꯅ ꯃꯔꯣꯜ ꯑꯃ ꯆꯤꯡ ꯂꯦꯝꯂꯤꯕ, ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯉꯥꯡꯊꯣꯔꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯤ꯫ ꯁꯣꯏꯔꯦ, ꯇꯣꯝꯄꯣꯛ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯏꯒꯗꯕꯅꯤ꯫ ꯏꯃꯥꯒ ꯕꯥꯕꯒꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯒꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦꯗ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯂꯥꯟꯗꯦ ꯈꯪꯂꯛꯂꯕ, ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯑꯩ ꯇꯥ ꯇꯣꯝꯄꯣꯛ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯂꯥꯛꯑꯣꯏꯗ, ꯂꯥꯛꯑꯕꯁꯨ ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯏꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯅ ꯏꯪꯈꯣꯜꯗ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯇꯣꯝꯄꯣꯛꯀꯤꯗꯃꯛꯇ ꯏꯁꯤꯡ ꯆꯥꯏꯁꯦꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯊꯛꯀꯦꯔꯥ? ꯇꯣꯝꯄꯣꯛ ꯌꯣꯄꯥꯛ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯈ꯭ꯔꯦꯗ꯫ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯃꯔꯝ ꯃꯣꯛꯄꯤ ꯍꯥꯏꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯊꯛꯏ꯫ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨꯅꯦ, ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯇꯞꯅ, ꯑꯩꯁꯦ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯏꯄꯥꯅ ꯊꯤꯔꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ, ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯩꯅ ꯂꯥꯜꯂꯨ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯅꯣꯛꯊꯣꯛꯈ꯭ꯔꯦ꯫ ꯀꯅꯥꯅ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯅꯪꯗꯤ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯃꯇꯤꯛ ꯃꯒꯨꯜ ꯑꯁꯨꯛ ꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯤ, ꯍꯥꯎꯏ, ꯃꯔꯝꯁꯨ ꯃꯣꯛꯏ꯫ ꯏꯟꯁꯥꯡ ꯌꯥꯎꯗ꯭ꯔꯕ ꯐꯥꯎꯕ, ꯆꯥꯛ ꯈꯛ ꯆꯥꯕ ꯐꯥꯎꯕꯗ ꯏꯁꯤꯡꯒꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ꯫ ꯑꯁ, ꯐꯥꯒꯤ ꯍꯦꯛꯇ ꯇꯥꯊꯣꯔꯛꯏ꯫ ꯑꯩꯗꯅꯦ ꯆꯥꯛ ꯊꯣꯡꯕ ꯆꯪꯖꯈ꯭ꯔꯒꯦ꯫ ꯁꯣꯝꯗ ꯂꯥꯏꯔꯩꯕꯥꯛꯇꯁꯨ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯇꯥ ꯍꯤꯌꯥꯏꯅꯨꯅ ꯍꯦꯛ ꯆꯠꯈꯤꯕ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯩꯈꯣꯜꯁꯤꯡꯁꯦ ꯂꯣꯏꯅ ꯏꯈꯨꯏ ꯈꯨꯏꯔꯤ꯫ ꯍꯩꯄꯥꯜꯁꯨ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ꯫ ꯂꯥꯏꯔꯩꯕꯥꯛꯀꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯕꯅꯤꯗ, ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯁꯦꯝꯂꯤꯕꯅꯤꯀꯣ ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡꯁꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯤꯜꯍꯩꯕꯤꯅ ꯅꯍꯥꯟꯗꯤ ꯏꯇꯥꯗꯣ ꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯂꯨꯕꯅꯤ꯫ ꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨꯗꯤ ꯃꯥꯅ ꯎꯔꯛꯇ꯭ꯔꯦ, ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯇ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ, ꯂꯥꯏꯔꯦꯝꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅꯗꯤ ꯏꯇꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯎꯗꯅꯕ ꯐꯤꯖꯪ ꯇꯔꯦꯠꯅ ꯈꯟꯈ꯭ꯔꯕꯅꯤꯅ ꯀꯩꯝꯇ ꯎꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯏꯇꯥꯗꯣ꯫ ꯃꯥꯅ ꯁꯩꯗꯥꯡꯂꯤꯕ ꯌꯨꯝꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯅꯁꯨ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯗ ꯇꯞꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯏꯃꯤꯠꯁꯤꯅꯗꯤ ꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯥꯎ ꯄꯔꯦ ꯑꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯛꯅ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯏꯊꯤꯜꯒꯤ ꯈꯨꯠꯇ ꯀꯔꯝꯅ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯗ ꯅꯣꯡꯃꯗ ꯃꯥꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒ ꯅꯛꯅꯕꯒꯤ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯃꯥꯒ ꯂꯣꯏꯅꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯁꯥꯍꯨꯝ ꯑꯗꯣ ꯑꯩꯅ ꯐꯪꯒꯅꯤꯅ꯫ ꯑꯃꯨꯛꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩ ꯊꯥꯗꯤ ꯊꯥꯖꯈꯤꯗꯕꯅꯤ ꯏꯆꯥ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯣ ꯍꯥꯟꯅ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ꯫
ꯂꯩꯃꯔꯦꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯀꯔꯝꯅ ꯂꯩꯔꯝꯒꯗꯕꯅꯣ? ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯏ ꯆꯟꯕꯤ ꯅꯨꯄꯤꯁꯤꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ, ꯄꯥꯠꯇ ꯉꯥ ꯐꯥꯅ ꯐꯥꯅ꯫ ꯃꯣꯏꯒꯤ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯊꯥꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ, ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯕꯨ ꯄꯥꯟꯗ꯭ꯔꯤ꯫ ꯄꯥꯝꯕꯤꯗꯣ ꯑꯃ ꯑꯅꯤ ꯈꯛꯇꯅ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯤ꯫ ꯑꯣ ꯇꯟꯖꯥ ꯆꯥꯔꯨꯕꯒꯤꯔꯗꯤ ꯈꯪꯗꯦ, ꯍꯟꯗꯛꯁꯨꯅꯦ ꯃꯣꯏꯒꯤ ꯐꯧꯗꯨ ꯈꯨꯌꯥꯝ ꯑꯃ, ꯃꯣꯏꯒꯤ ꯂꯧꯐꯝꯗꯨꯒꯤ ꯆꯥꯡ 8ꯂꯣꯝ ꯑꯣꯏꯅꯤ꯫ ꯐꯧꯊꯣꯛꯇꯨꯗꯤ ꯈꯨꯌꯥꯝ ꯑꯃꯅꯤꯀꯣ꯫ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯔꯝꯁꯨ ꯃꯣꯛꯏ, ꯅꯨꯡꯁꯤꯕꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯨꯕꯨ, ꯅꯣꯡꯃꯇ ꯐꯥꯎ ꯍꯦꯛ ꯊꯤꯕꯤꯔꯛꯇꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯗꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤꯁꯤꯕꯨ ꯉꯁꯤꯁꯦ ꯉꯥꯁꯨ ꯑꯗꯨꯝ ꯐꯥꯏꯀꯣ, ꯉꯛꯇ꯭ꯔꯣ? ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯕꯣꯍꯜꯒ ꯊꯝꯕꯥꯜꯒꯁꯨ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯪꯈꯣꯜ ꯁꯨꯅ ꯁꯨꯅ꯫ ꯏꯕꯣꯍꯜꯅ, ꯍꯩ ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯅꯪ ꯃꯗꯨ ꯈꯪꯅ ꯆꯠꯂꯨꯀꯣ꯫ ꯅꯨꯡꯁꯤꯗ꯭ꯔ ꯏꯃꯧꯁꯦ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯅꯣꯡꯃꯇꯁꯨ ꯊꯤꯔꯛꯇꯦ꯫ ꯌꯦꯡꯉꯨꯅꯦ, ꯅꯃꯧꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯊꯝꯕꯥꯜꯗꯨ ꯁꯥꯎꯕꯨ ꯁꯥꯎꯔꯛꯏ, ꯅꯨꯄꯥ, ꯅꯪ ꯉꯁꯤ ꯍꯅꯨꯊꯪꯁꯤꯗ ꯄꯨꯂꯞ ꯁꯦꯝꯃꯤꯟꯅꯅꯤꯀꯣ? ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯉꯁꯤꯗꯤꯅꯦ ꯁꯦꯝꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯏꯃꯥ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯊꯝꯕꯥꯜ ꯇꯞꯅ, ꯕꯦꯃꯥ, ꯅꯄꯥꯒ ꯑꯩꯒ ꯉꯁꯤꯗꯤ ꯁꯦꯝꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯑꯍꯜ ꯊꯪꯁꯤꯗ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯊꯥꯖꯕꯤꯗ꯭ꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯝꯊꯥꯛ ꯑꯣꯏꯔꯝꯂꯦ꯫ ꯑꯦ, ꯃꯃꯧ ꯅꯨꯄꯤꯗꯅ ꯇꯞꯅꯒ ꯍꯥꯏꯅꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯏꯁꯧꯒ ꯂꯥꯡꯉꯤꯅꯦꯍꯦ꯫ ꯊꯝꯕꯥꯜꯅ, ꯍꯣ ꯂꯥꯡꯃꯟꯗ꯭ꯔꯕꯅꯦ ꯑꯗꯨ ꯐꯥꯎꯕ꯫ ꯇꯣꯝꯄꯣꯛꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯒ, ꯕꯥꯕꯥ, ꯏꯃꯥ, ꯀꯩꯗꯧꯅꯔꯒꯦ? ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯩꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯃꯥꯁꯦ ꯉꯥꯎꯔꯦ ꯏꯃꯧꯗ, ꯑꯗꯨꯒꯤꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯦ ꯅꯣꯏꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯨ ꯅꯣꯡꯃꯇ ꯇꯣꯝꯄꯣꯛꯀꯤ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯕꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯀꯩꯅꯣꯅꯦ, ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯗꯅ ꯂꯥꯞꯅ ꯂꯩꯅꯩ, ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ, ꯏꯅꯥꯛꯇ ꯂꯩꯔꯕꯅꯤ, ꯅꯨꯡꯇꯤꯒꯤ ꯃꯥꯏꯊꯣꯡꯎꯗꯨꯅꯇ ꯂꯩꯔꯕꯅꯤ, ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ, ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯁꯨꯝ ꯏꯈꯧ ꯂꯥꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯟꯈꯤ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯔꯛ ꯃꯔꯛꯁꯨ ꯈꯠꯅꯕ, ꯑꯗꯨꯒ ꯁꯥꯎꯕ ꯐꯔꯛꯂꯒ ꯅꯨꯡꯁꯤꯅꯕꯗꯨꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯒꯨꯜ ꯋꯥꯠꯂꯛꯀꯅꯤ ꯈꯜꯂꯨꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯂꯥꯜꯂꯝꯂꯦ꯫ ꯃꯊꯟꯇ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯇꯣꯝꯄꯣꯛꯅ, ꯀꯩꯅꯣꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯅ ꯁꯨꯒꯠꯂꯤ, ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯤꯗꯅ ꯅꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯅꯨꯄꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯅꯣ? ꯍꯣ ꯉꯥꯎꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ, ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯥꯎꯔꯦ, ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯍꯣꯏꯅꯦꯍꯦ, ꯑꯉꯥꯎꯕꯒꯤ ꯂꯩꯅꯥ ꯂꯥꯏꯌꯣꯡꯅꯤꯅꯦ ꯁꯤꯗꯤ꯫ ꯑꯁ, ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯗꯤ? ꯍꯣꯔꯦꯟꯅꯦ ꯅꯨꯡꯁꯥ ꯈꯔ ꯏꯪꯊꯔꯛꯑꯒ ꯂꯧꯕꯨꯛꯇ ꯆꯠꯂꯨꯁꯦ꯫ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯄꯦꯔꯨꯛ ꯍꯦꯛꯀꯦ, ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯅ ꯂꯧꯁꯪꯗ ꯑꯩꯕꯨ ꯁꯪꯕꯤꯕ꯫ ꯍꯥꯏꯕꯨ ꯍꯥꯏꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ꯫ ꯑꯁ, ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯁꯤꯡꯁꯦ ꯋꯥꯗꯤ ꯋꯥꯔꯝꯒꯅꯤꯍꯦ꯫ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕꯁꯨ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯡꯗ ꯍꯦꯛ ꯌꯥꯗꯒꯨꯝ ꯇꯧ, ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯨ ꯀꯩꯝ ꯀꯥꯏꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯑꯣꯟꯁꯤꯜꯂꯛꯄꯗ ꯍꯤꯌꯥꯏꯅꯨꯗꯨ ꯁꯨꯃꯥꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯀꯧꯕꯒ ꯇꯥꯗꯦ꯫ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨꯗꯨ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯒ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯒꯅ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯣꯏꯔꯦ꯫ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ, ꯏꯄꯥꯒꯤ ꯕꯦꯝꯃ, ꯂꯥꯛꯑꯣ, ꯏꯄꯥꯅ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ, ꯂꯥꯛꯑꯣ꯫ ꯏꯄꯥꯅ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯊꯤꯗꯅ ꯏꯆꯥꯕꯨ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯅ ꯑꯃꯨꯛ, ꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯣꯏ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯌꯥꯝꯕ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯅꯝꯗꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
ꯍꯤꯌꯥꯏꯅꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯕꯨ ꯑꯝꯇ ꯈꯥꯝꯕꯤꯌꯨ꯫ ꯏꯃꯥ, ꯕꯥꯕꯥ, ꯑꯩꯕꯨ ꯑꯝꯇ ꯈꯥꯝꯕꯤꯌꯨ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯄꯥꯈꯠꯅ, ꯀꯩꯗꯧꯔꯒꯦ? ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯊꯝꯕꯥꯜꯒ ꯏꯕꯣꯍꯜꯒꯁꯨ ꯌꯦꯅꯈꯥꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜꯅ, ꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯇꯣꯝꯄꯣꯛꯅ ꯍꯤꯌꯥꯏꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯕꯗ ꯄꯥꯏꯕ ꯐꯪꯂꯝꯗꯦ꯫ ꯇꯞꯅ ꯇꯞꯅ ꯍꯤꯌꯥꯏꯅꯨꯗꯨ ꯃꯃꯤꯒꯨꯝꯅ ꯃꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯛꯂ? ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯥꯡꯈꯤꯕ꯫ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯏꯕꯣꯍꯜꯅ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯃꯪꯂ ꯇꯥꯏꯕꯛꯂ? ꯊꯝꯕꯥꯜ ꯀꯞꯅ ꯀꯞꯅ, ꯅꯠꯇꯦ, ꯏꯃꯧꯁꯤꯕꯨ ꯀꯃꯥꯏ ꯊꯤꯗꯣꯏꯅꯣꯕ? ꯑꯃꯨꯛꯇ ꯈꯣꯡꯒꯨꯜꯂꯤꯁꯦ ꯍꯥꯏꯕꯅꯤꯃꯤ ꯅꯣꯏꯕꯣ꯫ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯍꯤꯌꯥꯏꯅꯨꯅ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯈꯤꯕꯗꯨ꯫ ꯇꯣꯝꯄꯣꯛ ꯇꯞꯅ, ꯏꯃꯥ, ꯕꯥꯕꯥ, ꯄꯨꯝꯅꯃꯛꯁꯦ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯛꯅꯤ꯫ ꯅꯣꯡꯃ ꯃꯥꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯃꯥꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯈꯤꯗꯦ, ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯍꯟꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯇꯨ ꯀꯞꯂꯛꯏ꯫ ꯏꯃꯥ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯔꯣ? ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯥꯡꯕꯗ ꯋꯥꯕ ꯃꯩꯆꯥꯛ ꯑꯃ ꯐꯪꯍꯜꯂꯝꯃꯤꯁꯤꯕꯣ? ꯑꯩ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ? ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯕꯣꯍꯜꯒ ꯊꯝꯕꯥꯜꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ? ꯁꯣꯝꯗ ꯂꯥꯏꯔꯩꯕꯥꯛꯇꯁꯨ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯑꯗꯨꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯀꯅꯥꯝꯇꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ, ꯃꯆꯤ ꯑꯃꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯂꯥꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯈꯠꯈꯤꯕ ꯂꯩꯈꯤꯗꯦ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯆꯨꯝ ꯑꯔꯥꯟ ꯃꯨꯟꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜ, ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯂꯤꯆꯠ, ꯅꯪꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ ꯅꯍꯥꯛꯅ꯫ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕ ꯏꯊꯤꯜꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯆꯪꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯈꯛꯇꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ꯫ ꯃꯌꯥꯝꯅ ꯂꯥꯡꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯤ ꯊꯣꯡꯂꯣꯟ 8 ꯍꯥꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ 7-4ꯅꯤꯃꯨꯛ ꯁꯨꯔꯦ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯏꯃꯨꯡ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇꯕ, ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯕ꯫ ꯆꯞ ꯃꯥꯟꯅꯩ ꯁꯣꯝꯗꯁꯨ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯒ ꯋꯥ ꯉꯥꯡꯅꯗ꯭ꯔꯤ, ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯄꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯋꯥꯔꯧꯕ ꯂꯩꯖꯗꯦ꯫ ꯑꯩ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩ ꯇꯥ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯅ, ꯕꯦꯝꯃ, ꯏꯆꯥꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯏꯆꯥꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯗꯣ ꯆꯠꯅꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯠꯇ ꯄꯥꯗꯕ ꯄꯤꯒꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒꯅ ꯇꯨꯃꯤꯟꯅ ꯋꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯅ, ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯁꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥꯁꯨ ꯄꯤꯔꯁꯤ, ꯏꯆꯥꯅꯁꯨ ꯍꯔꯥꯎꯖꯅꯅꯕ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕ ꯈꯔ ꯆꯠꯂꯒ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕు ꯄꯨꯂꯞ ꯂꯥꯏꯔꯩꯄꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯧꯔꯛꯂꯕꯗ ꯂꯥꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯈꯣꯏꯕꯨ ꯉꯁꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯑꯃ ꯄꯤꯔꯒꯅꯤ꯫ ꯅꯈꯣꯏꯅ ꯃꯄꯨ ꯑꯣꯏꯖꯔꯣ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯖꯔꯨꯔꯣ꯫ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ ꯍꯥꯏꯌꯨ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯄꯣꯛꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯂꯒ ꯇꯞꯅ, ꯂꯥꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯕꯨ ꯏꯐꯝꯗ ꯑꯃꯨꯛ ꯄꯤꯅꯕꯤꯌꯨ꯫ ꯊꯝꯕꯥꯜꯅꯁꯨ ꯇꯞꯅ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫
ꯏꯃꯧꯕꯨ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯌꯨ꯫ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯍꯤꯌꯥꯏꯅꯨꯅꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯧꯕꯤꯔꯨ꯫ ꯑꯩꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯂꯣꯏꯅ ꯄꯤꯖꯔꯝꯂꯒꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯛ ꯍꯤꯡꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯏꯆꯥꯅ ꯄꯥꯝꯂꯕꯅꯤ, ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯈꯣꯏꯅ ꯍꯥꯏꯖꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯖꯔꯨ꯫ ꯐꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯏꯌꯥꯝꯁꯤꯡꯒꯤꯁꯨ ꯆꯠꯅ ꯄꯊꯥꯞ ꯂꯩꯕꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯏꯆꯥꯁꯨ ꯏꯆꯝ ꯆꯝꯅ ꯍꯤꯡꯕꯗ ꯇꯥꯔꯦ, ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ꯫ ꯍꯤꯌꯥꯏꯅ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯇꯨꯡꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯗ ꯅꯆꯥꯒꯤ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯃꯗꯨꯗꯤ ꯆꯠꯅꯕꯤꯅꯤ, ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯑꯣꯏꯅ ꯅꯈꯣꯏꯅ ꯈꯖꯤꯛꯇꯪ ꯁꯨꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯐꯪꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯨꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯄꯣꯛ, ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯗꯨ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯤꯔꯝꯂꯦꯟꯗ ꯆꯠꯅꯅꯕ ꯊꯣꯔꯛꯂꯤ꯫ ꯇꯣꯝꯄꯣꯛ ꯍꯤꯌꯥꯏꯅꯨꯗ ꯇꯞꯅ, ꯅꯨꯄꯤ, ꯇꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯨꯔꯒ ꯌꯥꯝꯅ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯖꯔꯤꯕ ꯆꯥꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯌꯥꯝꯅ ꯁꯨꯔꯦ ꯌꯥꯝꯅ ꯐꯪꯕ, ꯈꯤꯇꯪ ꯁꯨꯔꯦ ꯈꯤꯇꯪ ꯐꯪꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔꯝꯁꯤꯗꯅ꯫ ꯍꯦꯟꯅ ꯄꯤꯁꯜꯂꯛꯑꯒ ꯅꯪꯕꯨ ꯑꯃꯨꯛ ꯏꯐꯝꯗꯒꯤ ꯃꯨꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯐꯒꯗ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔꯝꯃꯁꯤꯔꯣ? ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯇꯥꯔꯝꯃꯤꯅꯣ ꯈꯪꯗꯦ, ꯍꯔꯥꯎꯅ ꯅꯣꯛꯂꯒ, ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤ ꯃꯍꯩꯅꯅꯤꯅꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯨꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯂꯥꯏꯔꯩꯕꯥꯛꯇꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫